Akaswani Imphal Ngangom Kiran Pau Pajari Ahan Dumaru Pau. Mukhyamatri Nongthum Biren Hairi, Miam the Inchindun Kongjang Junction Hanbagi Mohutta, Bidan Sava Mipamda Ningtina Kanabayai. Kendrick Labor Musung Sports Mantri Manshuk Mandabiaga, Mukhyamatri Nongthum Birenga Imphal Unaduna, Sakut Torangi Matang Wari Sanakre, Amashung. Lok Sabha ke Adaksom Birla Nahiri, Sadasa Singna, Ganatantra Bikai Kumnana, Sabaki Chana Kangon Singak Satkadabani. Mukhyamatri Nongthum Biren Singh na hairi miyam da inchindun khongjang changchin hanbana pamdaba thodok sing thorakpa yai marmaduna miyam gi mihut oiriba singna makhoi gi apen pen da khudimak bidhan sabha gi mifam da pokattuna khanagadabani khanabadu miyam na taraga maduga sum aran gi warepti miyam na adumak lawjagadabani Imphal ngarang pangthokpa thorma mada Mukhyamantri na hai Manipur da tholi bwathok asiga sumaran miyam na hena khang e bidhan sabha gi mapanda paukhum lairoidabo mafamda pangangang bi hainabi thadok shaina su Mukhyamantri na appeal tauri Democracy in India, Parliament, Assembly, debate of him. Debate number duni lebak pioneers, lebak anglaris. Assembly manungda, aranba, achumba, with evidence, with documents. Putong na angla gadam. Let the people know it. What exactly is happening in the state of Manipur? What exactly happening in our country? Madhupuna muktu debate of him. Nganga se, lebak sida kari tauri kari lakadori kari taugi. Nganga gadam. Not outside. In assembly elected members in the we should discuss inside the assembly hall and we should show to the people who is right, who is wrong. And what is the policy of the state? What is the policy of the government? Sigi mayam se, that is the beauty of the democracy. And the mapan thokraga, Canada insan badunata, hayang rally salaga attack toro, Korean rally salaga attack toro. That's not the politics. Ekoi manung da thugairaga kari kanabo. Rally satpa kangbu, yaning da kangbu, yanaba kangbu, Canada di. Sinaradi, kanana mangjagani. Akoi praja, akoi masin ngata mangjagani. Leader waragadi, emotion du phada batam batai. Leader waragadi, praja singsibu bhaptana wari sabi batai. Kendrick Labor and Employment Amasung Youth Affairs and Sports Mantri Manshuk Mandabiaga, Mukhyamantri Nongthum Biren Gangarang Imphal Leiba, Mukhyamantri ke Secretary to Nadunawari Sanakre. Social media Tagalak Waromada Mukhyamantri Nahai, Sri Mandabiaga Unabadu da Sarkana Pakaliba, Tongan Baskim Sing, Ningtina Tabak to Ontong Nanaba, Lanjanar Promotion da Skill Training Program Sing Pakanaba, Start of Saltung Pium Pagat Hanaba Tauranga Masung, Maromdom Lepsabungam Nabagi Matanga, Pakat Payaba Tabak Torum Sing Matanga Kupnawari Sanaki. Kendrick Mantri Manshuk Mandabiana, Rajagijut Affairs and Sports Mantri Govinas Kontok Jomgasuna Duna, Wari Sanaki. Security Force na Raja Segi Tongan Opam Singdagi Kosukulai Kia Fagat Pangamlei, Police ki Pauna Hai, Bishnupur Zilla Gilangang Tabi, Sandon Pokpi Amasung, Mangjildagi 12 bore single barrel ani, Samdoklaba 303 rifle ama, IC 36 hand grenade, Nipan Yauna, Tongan Kosukulai Kia Fagat Pangamki. Imphalis Jilagi Mongjam Amasung Taurem Kuldagi Countrymat single barrel gun ama Countrymat 9mm pistol ama IC-36 grenade Nipan Yauna Tongan Khusuklai Kya Fagatki Jila Segi Mongham Amasung Kamudagi Pampi ama Mortar bomb Ohum Yauna Khusuklai Kharasu Fagat Pangamki Hairi Tegnopal Jila ki Molnom Kuldagi double barrel gun ani binocular ama Yauna Khusuklai Kya Sufagat Pangamki Amaramda Narcotics and Affairs of Border na Vision for Drug Free India Hive campaign asigi makhada mafam kayada nomgeba awareness program amsung poster campaign pangthoki hairi Mioi amana pokpadagi siba phawgi manungda pangthokliba luhongba madi sorat na singba thorum singi matangda khanane nabagi mifam ama ngarang Imphal gi City Convention Center da pangthokre mifam maduna Manipuri Khunaida nat chanabiga mari leinaba thorum singda chawna ohongmo kaya lakliba sida nungnang phongdoknaki tungda masibu yangsinanaba inat yokhat pa luptin kauba lup ama shemki Don Bosco Higher Secondary School gi mahiroi sinangarang Tamang District Hospital ge koibada lamtu sangdokre hospital asibu luna nana thamna nabagi pandamda lamtu sangdokpagi thormadu pangthokpani hairi tabiriba pawse Akaswani Imphal dagini Lok Sabha ge daksa Om Birla na hairi Ganatantra boma pangan hena kanhalnabagi namak khanane nabagi thabakta amaga mateng pangnabagi tangai fadabalai
New Delhi da ngarang nauna sangsat ke sadasya sing warakpa miyosinggi numit nini chumna chatharakpa orientation program ama loishin bagi thorum da wangang natuna Sir Birla na hai sadasya sina ganatantra bu awang thakte kai khumna bagalona na sabagi mifam da saruk yagada bani sangchat ta sadasya singna wangang ba madi makhoina tawri bu thabuk khurimak laibak asi khakta da natana malemgi miyam na yengnari bani marmaduna sadasya singna makhoi gi aningba apam ama phongdokna ba hotna ba matamda sabagi chana kangnon sing yarima kai ngak na satkada bani Kendra ki Rural Development Rajya Mantri Kamlesh Paswan na hairi lebak asibu sakot hanana bohana bada awang nopuk Rajya Singda akhanaba yang changli Mizoram dangarang lakhiba Sri Paswan na Aizol manak laiba Moalung tu da Pradhan Mantri Awas Yojana Gramin gi beneficiary sing unaduna wari sanaki unabada da mantri na hai sarkar na pakileba sakot thorang scheme sing kanaba phangpham thokpa beneficiary singda soidana phanghanaba lep laitana honari awang napuk lamdamgi lambi thongi phium hena fagat hanana bagi maiki dasu sarkar na akhanaba yang changli hainasu mantri na makha tana phongdokki Pradhan Mantri Awas Yojana Gramin gi makhada Mizoram da beneficiary listing kuntra hena kanaba phanghalambada mantri na nungai phongdokki ngasi phongo pauche singimaro pausinge da hawjik Kshetrimayum Premchand laire Premchand Thagachari Kiran August 5 da relief camp singda chaklin sinbiyu haina Chief Minister na legislature singda haikre haina Manipur Mail pauche da ahan be headline piduna phonglakle proper platform da debate taunabana democracy gi thab masak thokhalli aikhoibu sothahanna ba hona ba agency mayam lay kawoi dabani haina Chief Minister na phunukhiba wafam Manipur News ki ahan be headline oide kuki masel hatnare Palen da kapna bada UKLF ki ama yauna mari shire UKLF ki chairman SS Haukip ki mayum mai thakre haiba headline asina sina lebak pauchi gi ahan be headline ni UKLF ki policy People's Chronicles yauna tungan ba pauchi singda tungan be headline piduna phone rakle Delhi gi rally kuki na kom paite sarubugi wa thoknare pung kunmari gi manungda sengdoraktrabadi akan mathabak pakhat lagani haiba headline asi sana leibak ki anishuba headline oiri Sanga Express Manipuri ahan be headline asi leibak ki issue khanasi yade haiduna opposition na walk out tawki dingthoka bagi session dasu yaroi dawri haiba headline asini policy Sanga Express English edition dasu ahan be headline piri House ta Birenga ibo bigal launakre opposition gi members sing house gi mapan thoki hayengi session su yaroi hairamle Hairi be headline asina ponopam pausi gi ahan be headline ni policy huenlan paudasu ahan be headline piri headline asi opposition congress ki MLA manga walk out tawkhre makha ta ba session yauroi warep nakre haiba chap headline asina mathak thanglaga Manipur gi wathok ki waroshin purakna ba pukhatsaba wafam tabidrabadi mifam yaurubagi kari mathau taribage haina ibo bina phonokhiba wafam asina main headline oina phongle opposition MLA sing walk out tawbagi policy Imphal Free Press amadi issue expert asu tungan ba mawongda headline piduna phongli Naharo gi thaudang pausi gi ahan be headline asi har ghar tiranga campaign CM na hawdokre assembly da lebak ki sokhatna ba khanasi Paukhum laitaba wafam yetna gumsi haina CM na phongnokhiba wafam phonglakli Central Government na relief camp ta leiriba nupi angang singgidamak lupa crore chamri hena thadakre haiba headline asisu naharogi thaudang pauchegi maroiba pau oina anishuba headline piduna phonglakli Kiran Thagachari Premchand aroibada maroyo pau amohanna Mukhyamatri Nongthom Biren na hairi miyam da inchindunu khongjang changchin hanbagi mahutta Vidhan Sabha mifamda ningthina khanaba yai Kendra Labor amasung Sports Mantri Manshuk Mandabia ga Mukhyamatri Nongthom Biren ga Imphal da unaduna sakut thorangi matangda wari sanakrai amasung Lok Sabha ge Adhyaksa Om Birla na hairi sadasya singna ganatantra bai kai khumnana sabha ge chana kanglon sing ngakna satkadabani Paulo Jerry